Assalamu alaikum wa rahmatullahi wa barakatuh. Mamangi video kharada aikhoni yamna kanaraba dua kunthra tamkre. Hairiba dua sing adugi makha chatharpu ina video asida adukumlaba yamna kanaraba atopa dua khara amasu pizari. Hairiba dua sing asibusu aikhoina sonnaba honasi amadi ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗꯒꯤ ꯀꯥꯟꯅꯕ ꯂꯧꯍꯧꯅꯕ ꯍꯣꯠꯅꯁꯤ꯫ 38 ꯁꯨꯕ ꯗꯨꯋꯥꯗ ꯑꯋꯥꯕ ꯄꯨꯝꯅꯃꯛꯇꯒꯤ ꯍꯤꯡꯅꯕ ꯅꯕꯤꯒꯤ ꯑꯣꯏꯕ ꯇꯔꯤꯀꯥ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯗꯨꯋꯥ ꯑꯁꯤ ꯌꯥꯝꯅ ꯀꯥꯟꯅꯔꯕ ꯑꯗꯨꯒꯨꯝꯂꯕ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯗꯨꯋꯥ ꯑꯃꯅꯤ꯫ ꯃꯁꯤꯒꯤ ꯗꯨꯋꯥ ꯑꯁꯤ ꯑꯌꯨꯛꯇ ꯐꯖꯔꯒꯤ ꯃꯇꯨꯡꯗ ꯑꯃꯁꯨꯡ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯃꯒ꯭ꯔꯤꯕ ꯃꯃꯥꯡꯗ ꯁꯣꯟꯒꯗꯕꯅꯤ꯫ ꯗꯨꯋꯥ ꯑꯗꯨꯗꯤ اللهم أنت ربي لا إله إلا أنت عليك توكلت وأنت رب العرش العظيم ما شاء الله كان وما لم يشأ لم يكن لا حول ولا قوة إلا بالله العلي العظيم أعلم أن الله على كل شيء قدير وأن الله قد أحاط بكل شيء علما اللهم إني أعوذ بك من شر نفسي ومن شر كل دابة أنت آخذ بناصيتها إن ربي على صراط مستقيم اللهم أنت ربي لا إله إلا أنت عليك توكلت وأنت رب العرش العظيم ما شاء الله كان وما لم يشأ لم يكن لا حول ولا قوة إلا بالله العلي العظيم أعلم أن الله على كل شيء قدير وأن الله قد أحاط بكل شيء علما اللهم إني أعوذ بك من شر نفسي ومن شر كل دابة أنت آخذ بناصيتها إن ربي على صراط مستقيم. هاي بدوا أسيق أرتدي هو الله Nahakak aibu yokpi thakpiba mapuni. Nahaki atopada kanagumba amata ibadat tawbada matik chaba leite. Nahak hakki mathakta aina thazaba thamzari amasung. Nahak chahoraba arash adugi mapuni. Allahna pamba pumnamak adu oikre amasung. Allahna pamdaba adu amatu oiti. Amasung gunahsingdagi hingnaba amadi afaba thabaksing tawnabagi pangal Allah khakki matingdagi fangi. Mahakti yamna wangba, yamna matik magun leiba, mapuni. Aina thazaba thamzari madudi. Allah Ta'ala di potlam khudingmakki mathakta mapung fana sakti leiba mapuni. Amasung hairiba asida madudi Allah Ta'ala gi ilmana potlam khudingmakpu koisilli. Ho Allah, aina nahak mundagi mating nizari. Aigi nafski fattabadagi amasung adugumlaba makhoigi maraibaksing nahaki khudumda leiriba sasing adugi fattabasing adudagi kanbinaba achumbamak aigi mapudi achumba lambida lei. Hairiba dua asigi matik magungi matangda asumna lai madudi Hazrat Abu Darda radhiyallahu ta'ala anhuna hai madudi Aina Rasulullah sallallahu alaihi wasallam bu asumna haiduk pataja hui madudi kanagumba miyuina masigi wahaising asibu ayukta solaba adu irabati numidang waram phauba mahakmonda karigumba awaba amata taroi aduga numidang waram da solaba adu irabati ayuk phauba karigumba awaba amata nangloi masigi dua asi yamna kanaraba duani laitinna changdanaba ꯑꯩꯈꯣꯏꯗ ꯑꯋꯥ ꯑꯅꯪ ꯑꯃꯗꯤ ꯑꯇꯣꯞꯄ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃꯠꯇ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯗꯨꯋꯥ ꯑꯁꯤ ꯇꯠꯇꯅ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯁꯤꯖꯤꯟꯅꯒꯗꯕꯅꯤ꯫ ꯃꯊꯪꯒꯤ 38 ꯁꯨꯕ ꯗꯨꯋꯥꯗ ꯍꯛꯆꯥꯡ ꯐꯅ ꯂꯩꯅꯕꯒꯤ ꯗꯨꯋꯥꯅꯤ꯫ ꯍꯥꯏꯔꯤꯕ ꯗꯨꯋꯥ ꯑꯁꯤ ꯑꯌꯨꯛ ꯑꯃꯁꯨꯡ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗ ꯑꯍꯨꯝꯂꯛ ꯁꯣꯟꯒꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯗꯨꯋꯥ ꯑꯗꯨꯗꯤ Allahumma aafini fi badani Allahumma aafini في سمعي اللهم عافني في بصري لا إله إلا أنت اللهم عافني
في بدني اللهم عافني في سمعي اللهم عافني في بصري لا إله إلا أنت. هارب دعاء سيسو حدث تلك بدواني مسيجي دعاء سيجا آرتدي هو الله أيجي هكسانبو تيك تكايدنا تنبيو هو الله أيجي ناكون أسوي أنا ميودنا تنبيو هو الله أيجي ميسينبو نوعنا أمدي فنا تنبيو نهاكي أتوبدا كناغومبا أمتا عبادة توبكي متك جابليتي مسيجي دعاء سيجي متك مغنجي متان دا أسومنا لا إمدودي رسول الله صلى الله عليه وسلم نونتي خدنجي أيوك أمسون نميدانجي متمدا مسيجي دعاء سي أهملك سن بيرم ميهاينا متانجي كنتراهم دوي سوبا دعاء دا فتبا لايتين أمدي جادونا جنبا بولم خدنج مكتگي كنبينبا نبيجي أويبلاييني هايربا دعاء سي أيوك أمسون نميدانگ ويرمدا أهملك سن گدبني مسيدا أيكونا خنجين گدبا وفهم أمنا هايربا دعاء سيجي أهوبا وحي أمسينا وأمسى الملك هايربا أسي نميدانگ ويرمدا سون ممتمدا سون گدبني أدوغا كاريگومبا دعاء سي أيوك كي ممتمدا سون بتارگدي أمسينا وأمسى الملك هايربا أسيجي مفهمدا أصبحنا وأصبح الملك هاينا سون گدبني هايربا دعاء دودي أمسينا وأمسى الملك لله والحمد كله لله أعوذ بالله الذي يمسك السماء أن تقع على الأرض إلا بإذنه من شر ما خلق وذرأ ومن شر الشيطان وشركه. أمسينا وأمسى الملك لله والحمد كله لله أعوذ بالله الذي يمسك السماء أن تقع على الأرض إلا بإذنه من شر ما خلق وذرأ ومن شر الشيطان وشركه. هارب دعاء سيجا آرتدي الله ككدا مكتا أيكوينا أمسون لباك مسابون بنا نميدان فانجري ثاقت لبابم نمان الله ككدا مكتاني أين أدوكم لبا أسمان أسيبو زمين أسيدة تارك بدكي ngakduna thambiriba Allah adugi mateng lauraduna makhluk singi fattabadagi amasung sandukleba fattabasing adudagi amasung shaitan gi fattabasingdagi amasung madugi shirkadagi kanbinaba mateng nizaribani masigi dua asigi matik magungi matangda asumna lai madudi Rasulullah sallallahu alaihi wasallam na Abdullah bin Amr bin As radhiyallahu ta'ala anhumada habirammi karigumba nahakna numidang wairamgi matamda masigi dua asibu ahumlak solaba adu irabadi ayuk fawba amasung karigumba ayuk ki matamda solaba adu irabadi numidang wairam fawba shaitan punamag kahin haibadi panji yengba amadi posem jadu tawba meyusing adugi fattabadagi hingani asumna aikhoisu haiba dua sing asi changnaina matamda sonba ngamnaba hotnasi video asi atopadasु share tawbiyu amadi atopasingdasu tahanbiduna makhoidasu kanaba lahonbiyu asumna aikhoi pumnamak sawab tanaba hotnasi aikhoigi akhirat ki pukaida sawab sing tungsilawnaba hotnasi hayeng siraba matungda aikhoi pumnamakna amal singi pukai adu uba matamda aikhoina harawnabagidama Allah Ta'ala na aikhoi pumnamakpu hairiba sing asi tattana sizinaba ngambagi pangal pinabiba uisanu amasung aikhoi pumnamakpu dunia amasung akhirata mai pakpa haibadu ohenbisanu amin. Ngasigidi video asi matang asida loisinjari mathangi video da anuba kanarba dua singa amuk thingnarasi. Assalamu alaikum warahmatullahi wabarakatuh.